ꯊꯨꯞꯆꯜꯂꯨꯀꯣ ꯑꯩꯅ ꯇꯧꯔꯤꯅꯦ ꯑꯁꯤꯒꯤ ꯃꯆꯣꯟꯁꯦ ꯅꯨꯡꯁꯤꯕꯅ ꯑꯩ ꯀꯩꯅꯣꯝ ꯊꯝꯃꯣꯏ ꯍꯠ ꯃꯈꯥꯗ ꯁꯟꯗꯜꯂꯒ ꯊꯦꯡꯉꯦ ꯀꯩꯅꯣ ꯑꯁꯤꯁꯦ ꯑꯩꯅ 520 ꯍꯥꯏꯁꯦ ꯈꯪꯕ꯭ꯔꯥ ꯇꯣ ꯍꯥꯏꯔꯛꯑꯅꯨ ꯍꯧꯖꯤꯛ ꯍꯥꯏꯔꯛꯀꯅꯨ তুমিলে কোনো দাম দৰে কথা কয় নাꯉꯁꯥꯏ ꯀꯨꯀꯤ ꯑꯃ ꯂꯥꯛꯄ ꯑꯩꯈꯣꯏꯗ ꯀ꯭ꯋꯥ ꯇꯞꯄꯤꯕꯗꯣ ꯀ꯭ꯋꯥ ꯇꯞꯄꯗꯣ ꯎꯔꯕ ꯍꯨꯏꯁ ꯐꯨꯗ ꯏꯁ ꯗꯤꯁ ꯀꯩꯅꯣ ꯏꯔꯦ ꯑꯩꯅ ꯄꯥꯟꯁꯨ ꯄꯥꯔꯤ ꯍꯥꯏꯕ ꯑꯩꯅ ꯁꯤ ꯑꯩ ꯗꯤꯁꯀꯥꯎꯟ ꯇꯧꯖꯕꯅꯤꯀꯣ ꯃꯄꯥꯟꯗꯗꯤ ꯁꯤ 450 ꯄꯤꯕꯅꯤ ꯑꯩꯅ ꯌꯥꯝ ꯍꯣꯡꯅ ꯄꯤꯕꯅꯤ ꯂꯧꯅꯤꯡꯕ ꯂꯩꯔꯗꯤ ꯏꯟꯕꯣꯛꯁ ꯇꯧꯕꯤꯔꯛꯑꯣ ꯏꯟꯕꯣꯛꯁ ꯀꯩ ꯃꯆꯨꯁꯦ ꯑꯏꯪꯕ ꯐꯖꯕ ꯉꯥꯛꯇꯅꯤ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯃꯥ ꯌꯦꯡꯉꯨꯅꯦ ꯀꯦꯃꯦꯔꯥꯗ ꯀꯌꯥꯝ ꯃꯆꯨ ꯑꯣꯟꯈ꯭ꯔꯕ ꯌꯦꯡꯉꯨ ꯑꯣꯟꯕꯅꯤ ꯑꯁꯪꯕ ꯑꯣꯟꯈ꯭ꯔꯦ ꯑꯣꯟꯕꯅꯤ ꯏꯕꯥꯏꯗ ꯁꯤ ꯗꯨꯀꯥꯟ ꯊꯝꯃ ꯌꯣꯜꯂꯨ ꯏꯁ ꯇꯣꯛꯑꯣ ꯃꯥꯗꯤ ꯌꯣꯜꯂꯨꯕꯨ ꯍꯥꯏꯔꯗꯤ ꯌꯣꯟꯅꯤꯡꯕꯅ ꯀꯩꯅꯣ ꯈꯪꯗꯦ ꯍꯥꯎ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯀꯦꯕꯜ ꯀꯥꯁꯦ ꯂꯣꯏꯔꯦ ꯏꯕꯨꯡꯗ ꯑꯩꯈꯣꯏ ꯃꯃꯥꯅ ꯅꯣꯏꯅꯤ ꯀꯥꯗ ꯆꯪꯉꯒ ꯍꯥꯏꯕꯗꯣ ꯁꯤ ꯁꯣꯡꯈ꯭ꯔꯕ ꯖꯪꯒꯜ ꯃꯔꯛꯁꯤꯗꯗꯤ ꯆꯥꯛꯈꯨꯝꯗ ꯂꯧꯊꯣꯛꯅꯕ ꯂꯩ ꯏꯁꯤꯡ ꯍꯩꯖꯤꯜꯂꯦ ꯈꯨꯌꯥꯝ ꯊꯣꯛꯑꯦ ꯂꯣꯡ ꯂꯩꯔꯝꯕ ꯀꯣꯟ ꯎꯔꯗꯤ ꯆꯥꯛ ꯆꯥꯔꯒ ꯑꯩꯈꯣꯏ ꯍꯥꯟꯅ ꯂꯣꯏꯊꯣꯛꯑꯒ ꯍꯥꯏꯗꯤ ꯂꯨꯈꯥꯛꯇꯣ ꯂꯣꯏꯁꯟꯅꯤꯡꯃꯟꯒꯤꯗꯅ ꯑꯩꯈꯣꯏꯅ ꯆꯤꯡꯊꯣꯛꯄꯗꯣ ꯏꯆꯥ ꯅꯤꯡꯕꯅ ꯑꯃꯨꯛ ꯆꯥꯛ ꯆꯥꯕ ꯄꯨꯛ ꯊꯟꯕ ꯉꯝꯗ꯭ꯔꯦ ꯉꯥꯏꯈꯣꯅꯦ ꯐꯔꯦ ꯌꯥꯎ ꯑꯗꯨ ꯄꯅꯥ ꯃꯆꯦꯠ ꯑꯃ ꯀ꯭ꯋꯥ ꯃꯆꯥ ꯑꯃ ꯄꯤꯔꯛꯎꯁꯦ ꯌꯥꯎ ꯄꯨꯈꯝꯒꯁꯦ ꯂꯨꯝ ꯂꯨꯝ ꯂꯥꯎꯅ ꯅꯪꯒꯤ ꯊꯥꯡꯁꯦ ꯅꯨꯡꯉꯥꯏꯅꯤ ꯄꯥꯏꯐꯝ ꯀꯥꯁꯦ ꯁꯤ ꯅꯥꯜꯂꯣꯏꯗꯣꯏꯅꯦꯕ ꯁꯤꯅ ꯑꯅꯥꯟꯕꯁꯨ ꯂꯩꯍꯧꯋꯦꯕ ꯑꯗꯨ ꯑꯩꯅ ꯒꯗ꯭ꯔ ꯂꯥꯎꯕ ꯂꯩꯔꯤꯕ ꯊꯥꯡꯅ ꯐꯖꯅ ꯄꯦꯟꯕ ꯂꯥꯛꯑꯦꯅꯦ ꯍꯌꯦꯡ ꯆꯠꯂꯨꯀꯣ ꯃꯣꯏꯅ ꯌꯥꯗꯦ ꯍꯥꯏꯗꯤ ꯂꯧꯅꯕ ꯈꯨꯠꯂꯧꯅꯕ ꯍꯣꯏ ꯑꯩ ꯍꯦꯛ ꯂꯥꯏꯠ ꯊꯥꯕꯕꯨ Udesh Ansari. Hi. Hi. Thank you. Please like and subscribe. Good deep. Like done. Kwado. Funikoche. ꯑꯗꯨꯅꯤꯅ ꯋꯥ ꯉꯥꯡꯕꯗ ꯀ꯭ꯋꯥ ꯃꯇꯨꯡꯗ ꯍꯦꯛ ꯈꯅꯥꯎ ꯆꯪꯒ꯭ꯔꯗꯤ ꯇꯣꯛꯑꯦꯕ ꯒꯨꯗꯤꯞ ꯀꯩ ꯆꯥꯔꯦ ꯉꯁꯤ ꯁꯣꯃꯥꯅꯟꯗ ꯑꯣꯀ꯭ꯔꯝ ꯃꯤꯡꯒꯗꯤ ꯐꯖꯩꯌꯦ ꯂꯥꯏꯐꯇꯕꯨ ꯀ꯭ꯋꯥ ꯆꯥꯕ ꯌꯥꯕ꯭ꯔꯣ ꯍꯥꯏꯕ ꯆꯥꯗ꯭ꯔꯦ ꯁꯥꯏꯗ꯭ꯔꯦ ꯑꯣ ꯆꯦꯡ ꯉꯥ ꯊꯣꯡꯕ ꯆꯥꯔꯦ ꯉꯥ ꯊꯣꯡꯕꯒ ꯆꯥ ꯐꯪꯕ꯭ꯔꯥ ꯅꯣꯏ ꯃꯐꯝꯗꯣ Thank you.
ꯊꯣꯏꯊꯣꯏ ꯅꯀꯣꯛ ꯀꯨꯞꯁꯜꯂꯨ ꯅꯣꯏꯕꯨ ꯇꯨꯄꯤꯒꯗꯣ ꯈꯔ ꯎꯞꯄ ꯆꯠꯖꯥꯠꯂ ꯅꯥꯀꯣꯡꯒꯗꯣ ꯈꯔ ꯐꯨꯟꯅꯕ ꯊꯣꯏꯊꯣꯏꯒꯗꯣ ꯉꯥ ꯃꯔꯨꯝ ꯄꯨꯕꯤꯗꯣ ꯉꯁꯥꯏ ꯂꯩꯔꯛꯄ ꯁꯨꯃꯥꯅꯟꯗꯣ ꯅꯪ ꯁꯤꯄꯥꯏ ꯃꯐꯝꯗꯁꯨ ꯉꯥ ꯃꯔꯨꯝ ꯐꯪꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯅꯪ ꯃꯅꯤꯄꯨꯔ ꯂꯩꯔꯤꯔꯣ ꯍꯧꯖꯤꯛ ꯅꯪ ꯊꯕꯛ ꯃꯐꯝ ꯂꯩꯔꯤꯔꯣ ꯑꯣꯏ ꯁꯤꯁꯦ ꯄꯥꯇꯣꯟ ꯇꯥꯆꯧꯒꯤ ꯂꯩꯔꯛꯄꯅꯦꯕ ꯁꯤꯁꯦ ꯁꯦꯠꯄꯤꯒꯗ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯨ ꯍꯧꯖꯤꯛꯀꯥꯟꯗ ꯃꯣꯏ ꯁꯨꯝꯕ ꯌꯥꯝ ꯁꯦꯠꯂꯦ ꯍꯥꯏꯕꯅꯤ ꯌꯥꯔꯦ ꯍꯥꯏꯕꯅꯤ ꯇꯥꯆꯧꯒꯤ ꯈ꯭ꯋꯥꯡ ꯅꯥꯟꯊꯈꯤꯕ ꯆꯥꯔꯣꯏꯗ꯭ꯔꯥ ꯑꯁꯦꯡꯕ ꯑꯦꯗꯤꯗꯥꯁ ꯀꯥꯏꯅ ꯊꯥꯖꯔꯤ ꯁꯦꯡꯕꯨꯗꯤ ꯁꯦꯡꯕ ꯅꯠꯇꯦꯅꯦ ꯌꯥꯝꯅ ꯊꯣꯝꯗꯅ ꯀꯩꯅꯣ ꯇꯧꯗꯅ ꯏꯝꯐꯥꯜꯗ ꯂꯩꯌꯦ ꯏꯃꯥ ꯅꯪ ꯌꯨꯝꯗ ꯂꯥꯛꯏꯔꯣ ꯅꯪꯒꯤꯗꯨꯅ ꯀꯔꯤ ꯂꯝꯗꯅꯦꯕ ꯒꯨꯔꯗꯤꯞ ꯑꯗꯩꯁꯦ ꯏꯅꯥꯎꯄꯤꯒꯤꯗꯣ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯉꯝꯃꯨꯅꯦ ꯀꯩꯅꯣ ꯃꯩ ꯊꯥꯟꯖꯤꯜꯂꯝꯃ ꯆꯠꯈꯤꯁꯤꯕꯣ ꯈꯔ ꯇꯞꯅ ꯉꯥꯡꯒꯦ ꯑꯉꯥꯡꯅ ꯂꯣꯏ ꯍꯧ ꯂꯣꯏꯇꯥꯔꯦ ꯃꯥꯏꯁꯤ ꯄꯨꯟꯁꯤ ꯈꯛꯇꯪ ꯂꯩꯔꯒ ꯇꯨꯝꯕ ꯌꯥꯔꯦꯀꯣ ꯂꯣꯛꯀꯤ ꯍꯤꯗꯥꯛꯇꯣ ꯄꯤꯊꯛꯇꯔꯤꯕꯅꯤꯅ ꯃꯥꯁꯦ ꯔꯤꯂꯤꯐ ꯐꯪꯗ꯭ꯔꯦꯕ ꯑꯉꯥꯡ ꯃꯁꯥ ꯉꯝꯗꯕ ꯕꯤꯃꯣꯜ ꯂꯥꯛꯑꯦ ꯉꯔꯥꯡ ꯑꯦꯁꯄꯣꯔꯤꯟ ꯂꯩꯔꯁꯨ ꯕꯤꯃꯣꯜꯁꯨ ꯄꯤꯊꯛꯀꯗꯕꯅꯤ ꯑꯗꯨꯒ ꯀꯣꯃꯦꯟ ꯏꯔꯝꯃ ꯑꯗꯨꯝ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯦ ꯑꯦꯁꯄꯣꯔꯤꯟ ꯑꯩꯁꯨ ꯑꯗꯨꯝ ꯊꯛꯑꯒ ꯍꯩꯅꯗꯕ ꯂꯥꯏꯞ ꯊꯥ ꯊꯥꯅ ꯇꯨꯝꯃ ꯂꯩꯔꯝꯃꯦ ꯑꯩꯁꯨ ꯕꯤꯗꯦꯂꯤꯌꯣꯟ ꯋꯥꯎ ꯋꯥꯎ ꯚꯦꯔꯤ ꯅꯥꯏꯁ ꯄ꯭ꯂꯤꯖ ꯁꯕꯁꯀ꯭ꯔꯥꯏꯕ ꯃꯥꯏ ꯆꯦꯅꯦꯜ ꯕꯤ ꯗꯦꯅꯤꯌꯦꯜ ꯂꯥꯏꯛ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯕꯤꯃꯣꯜ ꯊꯣꯛꯆꯣꯝ ꯇꯨꯝꯈ꯭ꯔꯕꯣ ꯇꯨꯝꯈ꯭ꯔꯦ ꯑꯩ ꯑꯉꯥꯡꯗꯤ ꯈꯔ ꯐꯔꯦ ꯑꯗꯣ ꯃꯣꯏ ꯏꯅꯥꯎꯄꯤꯒꯤ ꯃꯆꯥꯁꯤꯡ ꯉꯝꯗꯕ ꯆꯦ ꯂꯥꯟ ꯌꯥꯎꯒꯦ ꯂꯥꯛꯂꯤꯅꯤ ꯏꯝꯐꯥꯜꯗ ꯂꯥꯟ ꯂꯣꯏꯗ꯭ꯔꯤꯕꯅꯦ ꯂꯥꯟ ꯀꯃꯥꯏꯅ ꯌꯥꯎꯗꯣꯏꯅꯣ ꯄꯣꯁꯇꯤꯡ ꯇꯥꯏꯔ ꯀꯩꯗꯧꯅꯦꯕ ꯅꯪꯅ ꯍꯩꯅꯕ ꯅꯪꯒꯤ ꯒ꯭ꯔꯤꯟꯗꯨꯅꯦ ꯒ꯭ꯔꯤꯟꯗꯣ ꯅꯪ ꯍꯩꯅꯕꯗꯨꯅꯦ ꯁꯤ ꯀꯩꯅꯣꯅꯦ ꯇꯥꯕ꯭ꯔꯥ ꯀꯔꯤꯒꯤ ꯕꯣꯔꯣꯅꯤꯜ ꯑꯗꯨ ꯂꯩꯕ ꯅꯤꯡꯊꯧꯖꯝ ꯄ꯭ꯔꯤꯇꯝ ꯏꯁꯤꯡꯒꯤ ꯁꯛ ꯑꯃꯨꯛꯇ ꯎꯠꯂꯛꯑꯣ ꯑꯁ ꯇꯨꯝꯃꯝꯗꯥꯏꯒꯤ ꯁꯛꯁꯤꯗꯤ ꯊꯤꯗ ꯃꯥꯏ ꯑꯃꯤꯡꯁꯦ ꯑꯩꯗꯤ 162 ꯑꯗꯨꯗꯤ 5 mm ꯃꯥꯁꯤꯕꯨ ꯌꯥꯒꯗ꯭ꯔꯥ 5 ꯑꯩꯈꯣꯏꯅ ꯑꯃꯛꯇꯤ 250 ꯕꯤꯃꯣꯜ ꯀꯔꯤ ꯑꯃꯁꯦ ꯑꯣꯏꯅ ꯉꯝꯗꯣꯏꯅꯣ ꯑꯔꯨꯝ ꯑꯗꯨ ꯑꯣꯏꯗꯤ ꯂꯣꯛ ꯑꯔꯨꯝ ꯍꯧꯖꯤꯛꯀꯤ ꯇꯧꯔꯤꯁꯤꯅꯤ 162ꯅꯦꯕ ꯌꯥꯎꯕꯀꯣ ꯃꯔꯤ 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 ꯑꯃ ꯂꯣꯏꯔ ꯑꯃ ꯂꯣꯏꯔ ꯑꯃ ꯑꯩ ꯈꯛꯇꯪ ꯉꯥꯏꯔꯦ ꯏꯇꯩꯃꯍꯣꯏꯗꯤ ꯅꯪ ꯈꯪꯕꯤꯔꯔꯣꯏ ꯏꯪꯅꯅꯤꯅꯦꯍꯦ ꯀꯩꯅꯣ ꯀꯥꯡꯈꯟ ꯑꯍꯟꯕꯁꯦ ꯑꯃ ꯈꯟꯗꯣꯛꯄꯤꯔꯛꯑꯣꯅꯦ ꯃꯔꯤ ꯃꯔꯥꯡ ꯃꯩ ꯄꯥꯟꯁꯤꯟꯁꯤꯔꯣ ꯃꯇꯝꯗꯅ ꯄꯨꯁꯤꯜꯂꯒ ꯑꯩꯁꯦ ꯄꯤꯖꯔꯤꯅꯤ ꯍꯤꯗꯥꯛꯁꯦ ꯃꯔꯝ ꯃꯔꯝ ꯄꯤꯖꯔꯤꯅꯤ ꯃꯣꯏꯒꯤ ꯊꯥꯏꯅꯒꯤ ꯀꯥꯡꯈꯟ ꯁꯨꯇꯤꯒꯤ ꯑꯁꯥꯕ ꯑꯃꯈꯛ ꯂꯩꯗꯣ
ꯅꯤꯡꯊꯝꯊꯥ ꯈꯔ ꯅꯨꯡꯉꯥꯏꯅꯤ ꯍꯧꯖꯤꯛꯀꯥꯟꯗ ꯑꯗꯨꯃꯥꯏꯅꯕꯨ ꯁꯥꯟꯅꯔꯤꯕ ꯍꯥꯏꯕ ꯀꯥꯡꯈꯟꯁꯤꯕꯨ ꯂꯪꯖꯝꯒꯤ ꯈꯪꯗꯦ ꯀꯔꯤ ꯈꯣꯡꯕꯖꯥꯠꯂꯣ ꯃꯥꯅ ꯑꯩ ꯍꯥꯏꯁꯤꯅ ꯃꯥꯁꯦ ꯑꯥꯒꯤ ꯇꯥꯏꯜꯁ ꯃꯈꯣꯡ ꯏꯪꯉꯒ ꯁꯥꯟꯅꯕꯗꯒꯤꯅꯤ ꯃꯥꯒꯤ ꯂꯣꯛ ꯑꯃꯨꯛ ꯍꯦꯟꯖꯜꯂꯛꯏꯁꯦ ꯃꯦꯔꯤꯗꯨꯅ ꯃꯈꯥꯗ ꯐꯤ ꯁꯨꯔꯤꯉꯩ ꯊꯕꯛ ꯇꯧꯔꯤꯉꯩ ꯑꯗꯨꯝ ꯇꯧ ꯂꯩꯔꯝꯒꯅꯦꯕ ꯃꯄꯨꯕꯣꯛ ꯂꯩꯇꯕ꯭ꯔꯣ ꯉꯁꯥꯏ ꯉꯁꯥꯏ ꯂꯩꯇꯦ ꯃꯣꯏ ꯆꯠꯊꯣꯛꯄꯅꯦ ꯑꯩꯈꯣꯏ ꯊꯨꯡꯕ ꯃꯇꯝꯗ ꯃꯣꯏ ꯌꯥꯎꯔꯛꯄꯗ ꯉꯥꯏꯔꯤ ꯑꯗꯨꯗꯤ ꯃꯥ ꯊꯣꯛꯄ ꯑꯃ ꯇꯧ ꯂꯩꯔꯝꯃꯦꯗꯅ ꯑꯩꯗꯤ ꯃꯄꯨꯕꯣꯛꯅ ꯀꯣꯜꯂ ꯊꯝꯃꯤꯔ ꯍꯥꯏꯕꯣ ꯌꯥꯔꯤꯕꯣꯟꯁꯦ ꯅꯈꯣꯏꯒ ꯅꯛꯅꯕ꯭ꯔꯣ ꯍꯣꯏ ꯌꯥꯝ ꯀꯟꯅ ꯊꯥꯞꯇꯦ ꯁꯤꯜꯆꯔꯗꯒꯤ ꯌꯥꯔꯤꯄꯣꯟꯁꯦ ꯄꯨꯡ ꯑꯅꯤꯒꯨꯝꯕ ꯆꯪꯉꯝꯒꯗ꯭ꯔꯥ ꯒꯥꯔꯤ ꯇꯣꯡꯉꯒ ꯌꯥꯝ ꯀꯟꯅ ꯊꯥꯞꯄꯗꯤ ꯀꯧꯗꯦ ꯃꯊꯤ ꯐꯥꯏꯕ ꯃꯍꯤ ꯐꯥꯔꯤꯕ꯭ꯔꯅꯦ ꯃꯥꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇ ꯁꯤꯡꯖꯃꯩꯗꯩ ꯍꯜꯂꯛꯏꯅꯦ ꯍꯧꯖꯤꯛꯇ ꯍꯥꯏꯕꯗꯤ 8:30 ꯄꯨꯡ 10 ꯇꯥꯒꯦ ꯇꯧꯔꯦ ꯁꯤꯡꯖꯃꯩꯗꯩ ꯍꯜꯂꯛꯄꯗꯣ ꯏꯁꯤꯡ ꯃꯥꯟꯕꯗꯣ ꯍꯩꯅꯕꯗꯣ ꯅꯪꯒꯤ ꯄꯥꯝꯕꯅꯤꯅꯦ ꯁꯤꯡꯖꯃꯩꯒꯤ ꯊꯣꯛꯆꯝ ꯔꯣꯍꯤꯠ ꯍꯣꯏꯗ ꯆꯠꯂꯨꯕ ꯊꯣꯛꯆꯝ ꯔꯣꯍꯤꯠ ꯂꯩꯔꯤꯌꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤ ꯗꯦꯠ 21ꯗ ꯍꯜꯂꯅꯤ ꯃꯃꯥ ꯁꯤꯁꯇꯔ ꯑꯩꯁꯨ ꯂꯥꯛꯑꯦ ꯃꯃꯥ ꯂꯥꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯃꯃꯥ ꯂꯥꯏꯛꯗꯥꯟ ꯊꯦꯡꯀ꯭ꯌꯨ ꯑꯩꯈꯣꯏ ꯕꯤꯃꯣꯜꯁꯦ ꯃꯃꯥꯒ ꯀꯅꯦꯛ ꯂꯩꯅꯕ꯭ꯔꯥ ꯃꯃꯥ ꯑꯝꯇ ꯈꯔ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯝꯃꯣ ꯃꯃꯥꯁ ꯀꯤꯠꯆꯟꯗ ꯀꯥꯡꯈꯟ ꯈꯟꯗ꯭ꯔꯗꯤ ꯏꯪꯉꯤꯗ ꯑꯩ ꯃꯣꯏꯁꯦ ꯍꯟꯗ꯭ꯔꯤꯌꯦ ꯅꯍꯥꯟꯃꯨꯛ ꯂꯥꯛꯄꯗꯩ ꯍꯟꯗ꯭ꯔꯤꯌꯦ ꯆꯦ ꯏꯪꯂꯕꯣ ꯃꯅꯤꯄꯨꯔꯗ ꯅꯪꯅ ꯍꯧꯖꯤꯛꯇ ꯃꯅꯤꯄꯨꯔꯗ ꯂꯩ ꯏꯝꯐꯥꯜꯗ ꯂꯩ ꯍꯥꯏꯔꯝꯃꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯏꯪꯂꯕꯣ ꯍꯪꯉꯛꯏ ꯌꯦꯡꯉꯨ ꯑꯩꯒꯤ ꯑꯣꯏꯅ ꯌꯥꯝ ꯀꯟꯅ ꯏꯪꯗꯦ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡ ꯑꯃꯗꯤ ꯌꯥꯝ ꯏꯪꯉꯦ ꯍꯥꯏ ꯑꯩꯈꯣꯏꯗꯤ ꯎꯟ ꯊꯥꯕꯅꯤꯅꯅꯦ ꯏꯪꯕ ꯈꯪꯗꯦꯕ ꯁꯤꯁꯇꯔ ꯀꯥꯏꯗꯅꯣ ꯑꯩ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯌꯦ ꯃꯃꯥ ꯂꯩꯕꯅꯦ ꯕꯤꯃꯣꯜ ꯊꯣꯛꯆꯝꯅ ꯂꯩꯕꯅꯤ ꯍꯥꯏꯕꯗꯤ ꯀꯔꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕꯣ ꯍꯤꯗꯥꯛꯁꯦ ꯆꯥꯃꯟꯈ꯭ꯔꯦ ꯐꯔꯔꯣꯏ ꯏꯁꯤꯡꯁꯦ ꯁꯤ ꯅꯠꯇ꯭ꯔꯣ ꯎꯟ ꯊꯥꯕꯒꯤ ꯑꯣꯏꯔꯝꯂꯣꯏ LV ꯊꯥꯅꯕ ꯍꯣꯠꯅꯕꯗ ꯏꯪꯗꯕ ꯑꯣꯏꯔ ꯃꯥꯟꯅꯦ LVꯁꯤꯁꯨ ꯁ꯭ꯋꯦꯇꯔ ꯂꯤꯠꯄꯒ ꯃꯥꯟꯅꯔꯦꯅꯦ ꯑꯗꯨꯑꯣꯏꯗꯤ ꯑꯩꯈꯣꯏ ꯉꯕꯣꯡ ꯏꯟꯕ ꯇꯥꯏꯞꯇ ꯁꯤꯁꯇꯔ ꯆꯦꯅꯦꯜ ꯑꯃ ꯑꯗꯨꯒꯤꯁꯨ ꯂꯥꯏꯛ ꯇꯧꯔꯛꯀꯦ ꯁꯤꯁꯇꯔ ꯍꯣꯏ ꯕꯤꯃꯣꯜ ꯃꯃꯥꯁ ꯀꯤꯠꯆꯟꯗ ꯑꯝꯇꯪ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯝꯃꯣ ꯅꯨꯡꯁꯤꯕꯤꯗꯨꯅ
ꯃꯃꯥꯁ ꯀꯤꯠꯆꯟ ꯍꯥꯏꯁꯤꯗ ꯁꯨꯃꯥꯏꯅ ꯇꯥꯁ ꯇꯧꯔꯒ ꯒꯣ ꯇꯨ ꯆꯦꯅꯦꯜꯅ ꯂꯩꯕꯅꯤ, ꯆꯦꯅꯦꯜꯗꯨꯗ ꯆꯪꯉꯒ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯊꯣꯛꯂꯛꯀꯅꯤ, ꯚꯤꯗꯤꯑꯣꯗꯨꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯠꯊꯣꯏ, ꯅꯪꯁꯨ ꯃꯃꯥ ꯆꯧꯕꯤ ꯁꯨꯃꯥꯏꯅ ꯇꯨꯄꯤ ꯎꯞꯀꯦꯔꯥ? ꯅꯀꯣꯛꯇꯣ ꯐꯤꯗꯨꯅ ꯌꯦꯠꯁꯜꯂꯨ ꯅꯠꯇ꯭ꯔꯒ ꯀꯥꯏꯅ ꯃꯃꯥ ꯐꯤ ꯎꯞꯄꯤꯌꯦ꯫ ꯂꯝꯒꯤ ꯐꯤ ꯑꯩꯒꯤ ꯆꯝꯐꯨꯠ ꯊꯥꯕꯗꯣ꯫ ꯍꯩꯔꯣꯛꯇ ꯀꯣꯏꯕ ꯆꯠꯂꯨꯗꯅ ꯀꯔꯤꯝꯕꯨ ꯆꯠꯄ ꯅꯪꯉꯔꯣꯏꯗ, ꯑꯩꯅ ꯈꯟꯕꯅ ꯔꯤꯂꯤꯐ ꯀꯦꯝ ꯈꯔꯗꯁꯨ ꯆꯠꯀꯦ, ꯌꯥꯝ ꯉꯝꯗ꯭ꯔꯒꯁꯨ ꯈꯖꯤꯛ ꯈꯖꯤꯛꯇ ꯑꯣꯏꯔꯁꯨ ꯑꯉꯥꯡꯁꯤꯡꯗꯒ ꯑꯣꯏꯔꯒꯁꯨ ꯑꯆꯥꯄꯣꯠꯀ ꯈꯔ ꯌꯦꯜꯂꯝꯒꯦ ꯈꯟꯕꯅꯤ꯫ ꯑꯉꯥꯡ ꯃꯁꯥ ꯉꯝꯗꯕꯁꯤꯅ ꯑꯩ ꯀꯣꯛꯀ ꯉꯥꯎꯔꯦ, ꯅꯤꯡꯉꯥꯏ ꯇꯧꯃꯟꯗꯅ ꯀꯔꯤꯝꯇ ꯆꯠꯄ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯃꯃꯥꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯈ꯭ꯔꯕꯅꯦ, ꯃꯃꯥꯁ ꯀꯤꯠꯆꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯦ ꯍꯥꯏꯌꯦ꯫ ꯃꯤ 3 ꯈꯛꯇ ꯉꯥꯏꯔꯦ꯫ ꯍꯣꯏ, ꯊꯦꯡꯀ꯭ꯌꯨ ꯕꯤꯃꯣꯜ꯫ ꯆꯠꯊꯣꯏ, ꯅꯪꯁꯨ ꯌꯨꯇꯨꯕꯔ ꯑꯣꯏꯒꯨꯝ ꯇꯧꯈꯤꯗꯥꯏ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ? ꯑꯣꯏꯒꯨꯝ ꯇꯧꯈꯤꯗꯥꯏ ꯍꯥꯏꯁꯤꯅꯤ꯫ ꯀꯩꯅꯣ ꯇꯧꯈꯤꯕꯅꯤ ꯃꯥꯁꯨ꯫ ꯍꯧꯖꯤꯛꯅ ꯄꯤꯛꯏꯕ꯫ ꯑꯣꯏꯒꯤꯒꯨꯝ ꯇꯧꯗꯥꯏ, ꯅꯣꯛꯅꯤꯡꯉꯤꯕꯅꯤ꯫ ꯊꯣꯏꯊꯣꯏꯒꯤ ꯆꯦꯅꯦꯜꯗꯣ ꯑꯩꯅ ꯇꯧꯍꯟꯕ ꯉꯝꯒꯅꯤ ꯈꯪꯕ꯭ꯔꯥ? ꯑꯣ, ꯑꯦꯝ ꯑꯥꯔ ꯕ꯭ꯂꯣꯛ ꯁꯤꯁꯇꯔ ꯑꯩ ꯃꯃꯥꯅꯤ ꯍꯥꯏꯕ꯫ ꯅꯪ ꯑꯦꯝ ꯑꯥꯔ ꯕ꯭ꯂꯣꯛꯁꯦ ꯀꯔꯤ ꯆꯣꯜꯂꯤꯕ꯭ꯔꯣ ꯆꯣꯜꯂꯤꯗꯕ꯭ꯔꯣ? ꯚꯤꯗꯤꯑꯣ ꯍꯥꯞꯄ꯭ꯔꯥ ꯍꯥꯞꯇꯕ꯭ꯔꯥ? ꯂꯥꯏꯛ ꯗꯟ, ꯊꯦꯡꯀ꯭ꯌꯨ꯫ ꯁꯅꯥ ꯍꯥꯏꯗꯤ ꯌꯥꯔꯤꯄꯣꯛꯒꯤꯗꯨꯔꯣ? ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕꯗꯣ? ꯈꯪꯉꯦ꯫ ꯍꯣꯏ, ꯍꯥꯞꯄꯤ꯫ ꯀꯅꯥꯏꯗ? ꯑꯩꯒꯤ ꯆꯦꯅꯦꯜ ꯅꯠꯇ꯭ꯔꯣ? ꯃꯥꯏ ꯄꯥꯟ ꯗꯨꯀꯥꯟꯒꯤꯒ ꯌꯥꯝ ꯌꯥꯎꯏ ꯌꯦꯡꯉꯣ꯫ ꯈꯪꯉꯦ ꯁꯅꯥꯗꯣ, ꯃꯁꯛ ꯌꯥꯝ ꯐꯖꯕꯅꯤ ꯂꯩꯁꯥꯕꯤꯗꯣ꯫ ꯌꯥꯍꯧꯗ꯭ꯔꯦꯕ ꯀꯔꯤꯝꯐꯥꯎ꯫ ꯍꯩꯔꯣꯛ ꯆꯤꯡ ꯍꯥꯏꯁꯦ ꯀꯥꯏ ꯂꯩꯒꯦ? ꯍꯩꯔꯣꯛ ꯆꯤꯡ ꯀꯣꯏꯕꯒꯤ ꯂꯥꯏꯟꯗ ꯌꯥꯎꯈꯤꯗ꯭ꯔꯦꯗ ꯑꯩꯈꯣꯏꯒꯤ꯫ ꯏꯆꯥ ꯅꯨꯄꯥꯒꯤ ꯆꯦꯅꯦꯜꯅꯤ ꯁꯤꯁꯇꯔ꯫ ꯑꯣ, ꯀꯌꯥ ꯌꯧꯔꯒꯦ ꯃꯥꯏꯁꯦ? ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯀꯌꯥ ꯌꯧꯔꯒꯦ ꯃꯆꯥꯅꯨꯄꯥꯒꯤ? ꯆꯣꯜꯂꯤꯔꯗꯤ ꯀꯩꯅꯣ ꯇꯧ, ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯀꯃꯦꯟ ꯏꯔꯛꯎ, ꯑꯩ ꯏꯔꯗꯤ ꯈꯪꯉꯣꯏ ꯈꯪꯕ꯭ꯔꯥ? ꯏꯔꯒ ꯑꯩ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯛꯀꯦ꯫ ꯑꯗꯣ ꯁꯛ ꯎꯠꯇ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣ? ꯉꯁꯥꯏꯗꯤ ꯎꯠꯄꯅꯤꯍꯦ, ꯉꯁꯥꯏꯒꯤ ꯂꯥꯏꯞꯇ꯫ ꯑꯩ ꯎꯠꯇ ꯃꯥꯅꯤꯅꯦ, ꯊꯣꯛꯆꯣꯝ ꯔꯣꯍꯤꯠꯀꯤ ꯆꯦꯅꯦꯜꯗꯅꯤ ꯎꯠꯄꯗꯣ꯫ ꯌꯨꯝ ꯌꯧꯔꯀꯥꯟꯗ ꯎꯠꯂꯛꯀꯦ, ꯁꯛꯀ ꯌꯥꯝ ꯊꯤ ꯍꯧꯖꯤꯛ꯫ ꯑꯗꯣ ꯈꯪꯗꯤꯌꯦ, ꯍꯩꯔꯣꯛ ꯆꯤꯡ ꯀꯅꯥ ꯍꯥꯏꯔꯛꯈꯤꯒꯦ? ꯍꯧꯖꯤꯛꯇ ꯍꯥꯏꯔꯛꯈꯤꯒꯨꯝ ꯇꯧꯗꯥꯏ? ꯁꯕ ꯇꯧꯈ꯭ꯔꯕꯅꯤ, ꯍꯌꯦꯡ ꯔꯤꯇꯔꯟ ꯀꯃꯦꯟ ꯏꯔꯝꯕ꯭ꯔꯣ? ꯀꯅꯥꯅ ꯂꯧꯔꯤꯅꯣ? ꯃꯥꯅꯔꯣ? ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯀꯅꯥꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯀꯦ?
ꯀꯩꯅꯣ ꯑꯩꯕꯨ ꯂꯥꯏꯚ ꯊꯥꯈꯤꯕ ꯃꯇꯥꯡꯗ ꯂꯥꯏꯚ ꯊꯥꯍꯧꯕ꯭ꯔꯅꯦ ꯑꯩꯕꯣ ꯑꯣ ꯃꯆꯥꯅꯨꯄꯥꯅ ꯀꯥꯞꯁꯤꯜꯂꯛꯑꯣ ꯉꯥꯏꯇꯪ ꯀꯥꯞꯁꯤꯜꯂꯛꯄꯅꯤꯅꯦ ꯑꯗꯨ ꯑꯣ ꯑꯗꯨꯗꯣ ꯑꯩꯅ ꯀꯩꯗꯧꯏꯒꯦ ꯑꯩꯕꯨ ꯈꯪꯗ꯭ꯔꯦꯗ ꯍꯣꯏ ꯁꯤꯁꯇꯔ ꯍꯣꯏ ꯍꯣꯏ ꯑꯩ ꯇꯧꯔꯛꯀꯦ ꯑꯁ ꯃꯥꯏ ꯃꯆꯥꯅꯨꯄꯥ ꯀꯩꯅꯣꯗꯣ ꯐꯩꯕꯣꯛꯇꯣ ꯁꯤꯅ ꯅꯍꯥꯟꯒꯤꯅꯤꯅ ꯉꯁꯤꯒꯤ ꯃꯍꯨꯠ ꯅꯍꯥꯟꯒꯤ ꯃꯍꯨꯠ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯁ꯭ꯀꯨꯜꯗꯩ ꯍꯜꯂꯛ ꯆꯥꯛꯀ ꯆꯥꯗꯦ ꯍꯥꯏꯁꯤꯅꯤꯅꯦ ꯊꯥ ꯑꯃ ꯐꯥꯔꯦ ꯆꯥꯗꯕ ꯃꯥ ꯀꯨꯝꯍꯩ ꯆꯥꯔꯦ ꯆꯥꯔꯦꯗ ꯑꯩ ꯁꯣꯝꯗ ꯁꯤꯡꯖꯃꯩꯔꯣꯝ ꯆꯠꯂꯨꯕꯗ ꯍꯜꯂꯛꯄꯗ ꯑꯩꯈꯣꯏ ꯄꯨꯡ 10 ꯍꯦꯜꯂꯝꯃꯅꯤ 9 ꯃꯈꯥꯏꯗꯩꯅꯤ ꯒꯥꯔꯤ ꯊꯣꯛꯂꯛꯄꯗꯣ ꯑꯗꯨꯒꯤ ꯊꯦꯡꯈ꯭ꯔꯦ ꯍꯜꯂꯛꯄꯗ ꯑꯥꯗ ꯁꯨꯝ ꯆꯥꯔꯛꯑꯦꯕ ꯁꯤꯜꯆꯔꯗ ꯏꯃꯥꯟꯅꯕ ꯂꯩꯕꯅꯤ ꯁ꯭ꯀꯨꯜ ꯇꯝꯂꯤꯀꯥꯟꯗ ꯑꯣ ꯅꯣꯏ ꯂꯥꯏꯠꯇꯣ ꯊꯥꯟꯗꯣꯏꯔ ꯁꯨꯝ ꯊꯥꯟꯖꯧꯅꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯝ ꯍꯪꯕ ꯋꯥꯅꯤ ꯁꯤꯁꯇꯔ ꯃꯅꯤꯄꯨꯔꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯗꯣꯏꯅꯣ ꯀꯨꯏꯔꯣꯏ 21ꯗ ꯍꯜꯂꯛꯑꯅꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯅꯣ ꯌꯥꯝ ꯐꯩꯌꯦ ꯀꯔꯤ ꯁꯤꯗ ꯅꯣꯏꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅ ꯉꯝꯃꯤ ꯁꯣꯝ ꯂꯥꯏꯟꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅ ꯉꯝꯃꯤ ꯀꯩꯅꯣ ꯉꯁꯥꯏ ꯏꯔꯣꯝꯕꯗꯣ ꯍꯋꯥꯏ ꯍꯥꯏ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯀꯣꯕꯤ ꯃꯁꯣꯏꯁꯦ ꯀꯔꯤ ꯃꯁꯣꯏ ꯀꯩ ꯀꯧꯒꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯕꯟꯙꯥ ꯀꯣꯕꯤꯔꯅꯦ ꯐꯨꯜ ꯀꯣꯕꯤꯒꯤ ꯑꯝꯇ ꯃꯥꯏꯗ ꯀꯣꯕꯤ ꯃꯁꯣꯏ ꯍꯥꯏꯅ ꯄꯣꯠ ꯑꯃ ꯂꯩ ꯃꯥꯅꯤꯅꯦ ꯑꯗꯨ ꯌꯥꯝ ꯍꯥꯎꯏ ꯀꯣꯕꯤ ꯃꯁꯣꯏꯒ ꯆꯛꯍꯋꯥꯏꯒ ꯏꯔꯣꯝꯕꯗꯣ ꯑꯗꯨ ꯆꯤꯛꯀꯟ ꯊꯣꯡꯕ ꯁꯂꯥꯠ ꯑꯗꯩ ꯀꯣꯕꯤꯁꯦ ꯊꯣꯡꯕ ꯆꯣꯡꯈ꯭ꯔꯒ ꯊꯨꯗꯦꯛꯈ꯭ꯔ ꯃꯇꯨꯡꯗꯅꯦ ꯄꯨꯔꯥ ꯃꯅꯥ ꯉꯥꯛꯇ ꯊꯣꯛꯑꯦꯕ ꯑꯗꯨꯃꯥꯏꯅ ꯆꯣꯡꯈꯠꯂꯛꯑꯦꯕ ꯀꯣꯕꯤ ꯃꯁꯣꯏ ꯍꯥꯏꯁꯤꯅ ꯄꯣꯠ ꯑꯃ ꯑꯣꯏ ꯃꯥꯅꯤꯗ ꯃꯣꯏ ꯍꯦꯛ ꯍꯦꯛ ꯍꯥꯏꯗ ꯀꯣꯕꯤ ꯃꯁꯣꯏ ꯀꯥꯡꯁꯣꯏ ꯆꯥꯏ ꯊꯣꯡꯉꯤ ꯀꯥꯏꯅ ꯑꯩ ꯃꯣꯟ ꯑꯝꯇꯪ ꯅꯪ ꯃꯇꯥꯏ ꯊꯪꯕꯗ ꯂꯥꯛꯄꯤꯔꯛꯀꯦꯔꯣ ꯀꯗꯥꯏ ꯂꯩꯒꯦ ꯌꯦꯡꯉꯨꯅꯦ ꯀꯗꯥꯏ ꯀꯥꯏꯗꯅꯣ ꯈꯪꯗꯦ ꯅꯣꯏ ꯃꯅꯤꯄꯨꯔꯒꯤ ꯍꯤꯟꯖꯥꯡ ꯌꯥꯝ ꯍꯥꯎꯋꯤꯗ ꯇꯧꯔꯨꯕꯗ ꯑꯩꯈꯣꯏ ꯁꯨꯝ ꯆꯠꯈ꯭ꯔꯒ ꯇꯧꯐꯝ ꯍꯦꯛꯇ ꯈꯪꯗꯦ ꯁꯣꯝꯗ ꯌꯥꯎꯗ꯭ꯔꯦ ꯁꯤꯗ ꯑꯩꯈꯣꯏ ꯆꯠꯈ꯭ꯔꯒꯅ ꯏꯔꯣꯝꯕ ꯏꯔꯣꯟꯅꯤꯡꯉꯥꯏ ꯄꯣꯠ ꯂꯩꯇꯦ ꯍꯦꯛ ꯇꯧꯔꯒ ꯑꯥꯂꯨ ꯏꯔꯣꯜ ꯑꯥꯂꯨ ꯈꯥꯃꯦꯟ ꯁꯤꯟꯕꯤ ꯏꯔꯣꯜꯂꯅꯤ ꯅꯠꯇ꯭ꯔꯒ ꯑꯥꯂꯨ ꯏꯔꯣꯜꯅꯤ ꯌꯣꯡꯆꯥꯛ ꯃꯇꯝ ꯌꯧꯔꯒꯕꯨꯗꯤ ꯌꯣꯡꯆꯥꯛ ꯑꯥꯂꯨ ꯏꯔꯣꯜꯂꯅꯤ ꯍꯣꯏ ꯍꯣꯏ ꯃꯃꯥ ꯇꯨꯝꯃꯣ ꯑꯩꯁꯨ ꯁꯨꯝ ꯉꯥꯏꯍꯥꯛꯇꯪ ꯇꯧꯔ ꯇꯨꯝꯃꯗꯝꯃꯤ ꯑꯗꯨꯗ ꯍꯦꯛꯇ ꯍꯥꯎꯅꯤꯡꯉꯥꯏ ꯄꯣꯠꯁꯦ ꯌꯥꯎꯗꯦꯕ ꯇꯧꯔꯗꯤ ꯑꯩ ꯉꯝꯃꯔꯣꯏꯌꯦ ꯑꯗꯨꯗꯤ ꯆꯥꯎꯃꯟꯈ꯭ꯔꯦ ꯈꯤꯇꯪ ꯋꯥꯈꯜꯗꯣ ꯈꯜꯂꯨꯅꯦꯍꯦ ꯂꯩꯇꯕꯩꯅꯤ ꯑꯔꯩꯕ ꯑꯃ ꯄꯤꯔꯛꯏꯅꯤꯅꯦ ꯑꯁꯤꯗ ꯃꯣꯟꯒ ꯃꯌꯥꯝ ꯂꯦꯝꯃꯤꯅꯦ ꯀꯥꯏꯅꯣꯅꯦ ꯁ꯭ꯋꯥꯏꯗ ꯑꯗꯨ ꯑꯆꯧ ꯑꯆꯧꯕ ꯌꯥꯝ ꯂꯦꯝꯃꯤꯌꯦ ꯃꯣꯟ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯣ ꯃꯣꯟ ꯌꯥꯝ ꯂꯩꯕꯅꯦꯕ ꯑꯗꯨ ꯃꯥꯅ ꯇꯨ ꯀꯗꯥꯏꯗꯩ ꯍꯦꯛꯇ ꯃꯨꯀ꯭ꯔꯨ ꯃꯨꯀ꯭ꯔꯨ ꯌꯥꯝ ꯂꯩꯕꯅꯤ ꯃꯥꯒꯤ ꯂꯩꯕꯅꯦꯕ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏꯗꯕꯤ ꯈꯥꯡꯕꯁꯨ ꯈꯣꯡꯗ ꯊꯝꯕꯁꯨ ꯍꯣꯏ ꯍꯣꯏ ꯑꯁꯦꯡꯕꯩꯅꯦ ꯑꯩꯈꯣꯏꯗꯣ ꯆꯠꯈ꯭ꯔꯒ ꯍꯦꯛꯇ ꯆꯥꯕꯁꯦ ꯍꯋꯥꯏ ꯊꯣꯡ ꯇꯥꯕ ꯅꯠꯇ꯭ꯔꯒ ꯉꯥ ꯊꯣꯡ ꯇꯥꯕ ꯏꯔꯣꯟꯕꯁꯦ ꯀꯔꯤ ꯏꯔꯣꯟꯗꯣꯏꯅꯣ ꯑꯩꯈꯣꯏ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯦ ꯎꯔꯤ ꯂꯩꯔꯒꯅ ꯎꯔꯤꯁꯦ ꯁꯨꯝ ꯏꯔꯣꯟ ꯂꯩꯔꯅꯤ ꯉꯥꯔꯤꯡꯈꯥꯒ ꯃꯌꯥꯝ ꯂꯩꯔꯛꯄꯗꯨꯕꯨ ꯀꯃꯥꯏꯅ ꯅꯣꯏ ꯃꯌꯥꯝ ꯆꯥꯔ ꯆꯠꯈꯣꯀꯣ ꯑꯩꯈꯣꯏ ꯆꯥꯕ ꯂꯣꯏ ꯉꯝꯃꯣꯏ ꯑꯗꯨ ꯍꯥꯏꯔ ꯏꯕꯦꯝꯃ ꯅꯪ ꯑꯗꯨ ꯐꯖꯅ ꯐ꯭ꯔꯤꯖꯇ ꯍꯥꯞꯆꯤꯜꯂꯨꯀꯣ ꯍꯥꯞꯆꯜꯂꯝꯃꯕꯅꯤ ꯑꯗꯨꯕꯨ ꯑꯝꯇꯕꯨ ꯆꯦꯛ ꯇꯧꯈꯤꯒꯦ ꯁꯣꯏꯔꯝꯃꯁꯨ
ꯑꯩ ꯍꯥꯏꯁꯦ ꯆꯥꯛꯁꯪꯗ ꯑꯃꯨꯛꯀ ꯆꯠꯄ ꯍꯦꯛꯇ ꯂꯥꯛꯈꯤꯕꯅꯦꯕ ꯉꯁꯥꯏꯒꯤ ꯇꯥꯕ꯭ꯔꯥ ꯖꯤꯞꯁꯤ ꯑꯗꯒꯤ ꯑꯍꯟꯕꯒꯁꯦ ꯅꯉꯣꯟꯗ ꯂꯤꯈ꯭ꯔꯕ ꯑꯩꯅ ꯂꯤꯒꯔꯦ ꯇꯥꯅꯤꯡꯗꯦꯕ ꯃꯤ ꯊꯋꯥꯏ ꯌꯥꯎꯅ ꯂꯤꯔꯛꯄꯁꯨ ꯇꯜꯂꯦꯕ ꯅꯪ ꯆꯤꯟꯗꯩ ꯊꯣꯛꯂꯛꯄ ꯊꯧꯗꯥ ꯑꯃꯈꯛꯇ ꯑꯣꯏꯌꯦꯕ ꯂꯣꯏꯔꯦ ꯃꯤ ꯋꯥꯔꯤ ꯂꯤꯕ ꯊꯧꯗꯥꯏꯅꯦ ꯍꯥꯏꯔꯦ ꯁꯤꯅꯤ ꯏꯇꯩꯃ ꯑꯩꯅ ꯃꯥꯕꯨ ꯑꯩꯒꯤ ꯅꯨꯄꯤꯅꯦꯅ ꯑꯩꯁꯨ ꯈꯥꯡꯉꯤꯅꯤ ꯑꯩꯁꯨ ꯈꯥꯡꯉꯤ ꯑꯁ ꯀꯩ ꯋꯥꯅꯣꯍꯦ ꯑꯩꯕꯨ ꯁꯒꯣꯜ ꯍꯥꯏꯒꯠꯂꯦ ꯁꯛꯇꯨ ꯑꯃ ꯂꯩꯗꯨꯕꯨ ꯕ꯭ꯂꯦꯛꯃꯦꯜ ꯃꯥꯜꯂꯦꯒ ꯑꯩꯕꯨ ꯁꯛ ꯎꯠꯇ꯭ꯔꯤꯁꯦ ꯕ꯭ꯂꯦꯛꯃꯦꯜ ꯃꯥꯜꯂꯦꯒ ꯍꯥꯏꯒꯠꯂꯦꯅꯦ ꯁꯤꯄ꯭ꯔꯤꯌꯥꯅ ꯀꯩꯅꯣꯝ ꯍꯥꯏ ꯕꯦꯔꯦꯟꯒꯤ ꯃꯔꯝꯗ ꯀꯩꯅꯣꯒꯤꯅꯤꯅꯦ ꯁꯤꯒꯤ ꯂꯥꯡꯒꯣꯜꯒꯤꯗꯨꯅꯤꯅꯦ ꯎꯝ ꯑꯗꯨꯝ ꯊꯥꯒꯤꯗꯨꯕꯨ ꯅꯍꯥꯟꯈꯩ ꯀꯩꯅꯣ ꯎꯝ ꯄ꯭ꯔꯃꯥꯟ ꯇꯧꯔꯣ ꯑꯗꯨ ꯐꯣꯇꯣ ꯊꯥꯔꯦ ꯑꯗꯨ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯁꯦ ꯀꯩꯅꯣ ꯇꯨꯝꯃꯒꯦ ꯍꯥꯏ ꯃꯥꯅꯦ ꯁꯥꯃꯨ ꯃꯈꯣꯡ ꯂꯩꯗꯨꯗꯤ ꯑꯗꯨ ꯌꯥꯗꯦꯍꯦ ꯃꯁꯥꯁꯨ ꯌꯥꯎꯗꯥꯏꯅꯦ ꯃꯁꯥ ꯌꯥꯎꯕ꯭ꯔꯣ ꯌꯥꯍꯧꯔꯁꯤ ꯏꯕꯨꯡꯉꯣꯁꯤꯡ ꯈꯪꯅꯔꯁꯤ ꯑꯣꯖꯥꯁꯤꯡ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩ ꯉꯥꯟꯈꯔꯦ ꯋꯥꯕ ꯎꯆꯦꯛ ꯈꯣꯡꯈꯔꯦ ꯈꯪꯅꯩꯌꯦ ꯌꯥꯔꯤꯕꯣꯟ ꯁꯅꯥꯗꯣ ꯑꯩꯒ ꯈꯪꯅꯩꯌꯦ ꯄꯥꯝꯕ꯭ꯔꯣ ꯇꯟꯕꯨ ꯇꯜꯂꯦꯍꯦ ꯍꯌꯦꯡ ꯑꯌꯨꯛ ꯅꯣꯡꯉꯥꯜꯂ ꯇꯧꯒꯗꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯤ ꯀꯩꯅꯣ ꯑꯁ ꯇꯦꯔꯦꯁꯥ ꯃꯩꯅꯥꯝ ꯀꯥꯏꯅ ꯅꯨꯄꯤ ꯑꯃ ꯃꯥꯏ ꯕ꯭ꯂꯣꯛ ꯇꯧꯋꯤꯅꯦ ꯇꯨꯝ ꯍꯧꯒꯠꯄꯗꯒꯤ ꯇꯦꯔꯦꯁꯥ ꯃꯩꯅꯝ ꯇꯨꯝꯃꯝꯗꯥꯏꯐꯥꯎꯒꯤ ꯍꯣꯏ ꯈꯨꯖꯤꯟꯒꯁꯦ ꯈꯨꯁꯥꯡ ꯑꯃ
ꯃꯅꯥꯎꯅꯨꯄꯤ ꯀ ꯂꯩꯕꯅꯤ ꯇꯦꯔꯦꯁꯥ ꯃꯩꯅꯝꯗ ꯃꯅꯥꯎꯅꯨꯄꯤ ꯑꯗꯩꯗꯤ ꯃꯃꯥꯒꯁꯨ ꯌꯥꯎꯅ ꯍꯦꯛ ꯍꯦꯛ ꯃꯣꯏ ꯆꯥꯕ ꯃꯨꯛꯕꯥꯡꯒꯁꯨ ꯁꯨꯝ ꯇꯧꯕꯅꯦꯕ ꯑꯍꯥꯟꯕ ꯎꯏ ꯋꯥꯎ ꯃꯣꯏ ꯇꯦꯔꯦꯁꯁꯦ ꯈꯨꯐꯖꯁꯦ ꯁꯨꯃꯥꯏꯅ ꯃꯊꯛꯇꯒ ꯂꯩꯔꯗꯤ ꯈꯔ ꯑꯣ ꯅꯨꯡꯉꯥꯏꯅꯤ ꯑꯩꯈꯣꯏꯗꯤ ꯁꯛ ꯐꯖꯗꯦ ꯄꯥꯝꯂꯁꯨ ꯌꯥꯕꯤꯔꯣꯏꯌꯦ ꯕꯤꯃꯣ ꯅꯪꯕꯨ ꯄꯥꯈꯪꯂꯣ ꯃꯧ ꯊꯤꯕ꯭ꯔꯣ ꯅꯨꯄꯤ ꯊꯤꯕ꯭ꯔꯣ ꯅꯨꯄꯤ ꯑꯃ ꯌꯦꯡꯕꯤꯔꯛꯀꯦꯅꯦ ꯄꯥꯈꯪ ꯑꯣꯏꯔꯝꯃꯗꯤ ꯁꯤꯗ ꯆꯠꯄ ꯌꯥꯅꯕ ꯍꯥꯏꯗꯤ ꯄꯤꯁꯨꯝ ꯀꯥꯁꯦ ꯍꯥꯏꯐꯦꯠ ꯌꯦꯛꯁꯜꯂꯒ ꯌꯥꯝ ꯍꯩꯌꯦꯕ ꯑꯩꯈꯣꯏꯗꯤ ꯄꯤꯁꯨꯝ ꯌꯦꯛꯑꯒ ꯊꯤꯕꯅꯦ ꯀꯦꯃꯦꯔꯥꯗ ꯄꯤꯁꯨꯝ ꯀꯩꯀꯥ ꯈꯔ ꯌꯦꯛꯇꯗꯤ ꯀꯩꯅꯣ ꯐꯣꯇꯣꯗꯣ ꯖꯦꯅꯤꯛ ꯑꯣꯏꯗꯦ ꯀꯩꯅꯣ ꯇꯧꯗꯦꯕ ꯑꯩꯈꯣꯏꯒꯁꯤꯗꯤ ꯏꯇꯥꯡ ꯇꯥꯡꯉꯤ ꯌꯦꯛꯇꯃꯤꯅ ꯏꯍꯣ ꯍꯣꯅ ꯎꯕꯅꯤ ꯑꯩ ꯍꯥꯟꯅ ꯇꯧꯔꯝꯃꯤ ꯍꯧꯖꯤꯛ ꯇꯧꯗ꯭ꯔꯦ ꯃꯨꯛꯕꯥꯡ ꯍꯥꯟꯅ ꯇꯧꯔꯝꯃꯤ ꯍꯧꯖꯤꯛ ꯇꯧꯗ꯭ꯔꯦ ꯇꯣꯛꯈ꯭ꯔꯦ ꯑꯩꯗꯤ ꯍꯧꯖꯤꯛ ꯂꯦꯛꯆꯔ ꯑꯣꯏꯅ ꯇꯧꯔꯦ ꯀꯩꯅꯣꯒ ꯏꯕꯦꯝꯃ ꯀꯨꯀꯤꯒꯅꯦ ꯆꯧꯃꯤꯒ ꯈꯠꯅꯕꯗꯣ ꯅꯪ ꯎꯗ꯭ꯔꯤꯕ ꯖꯧꯃꯤꯗꯣ ꯀꯨꯀꯤ ꯅꯠꯇ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯃꯣꯏ ꯃꯁꯦꯟꯗꯁꯨ ꯍꯧꯖꯤꯛ ꯈꯠꯅꯔꯦꯕ ꯑꯣ ꯑꯣ ꯑꯩꯈꯣꯏ ꯀꯨꯀꯤꯁꯤ ꯀꯩꯁꯨ ꯃꯣꯏ ꯑꯅꯤ ꯁꯨꯕꯩ ꯀꯨꯀꯤꯒ ꯀꯨꯀꯤ ꯖꯧꯃꯤꯒ ꯃꯣꯏꯁꯦ ꯀꯨꯀꯤꯅꯦꯅ ꯆꯤꯡꯍꯜꯂꯒ ꯂꯩꯕ ꯑꯣ ꯀꯔꯤ ꯂꯝꯗꯒꯤ ꯀꯔꯤ ꯂꯝꯗꯒꯤ ꯌꯦꯡꯕꯤꯗꯣꯏꯅꯣ ꯀꯁꯥꯔꯗꯩ ꯌꯦꯡꯉꯨ ꯍꯥꯏꯁꯨ ꯌꯦꯡꯕꯤꯒꯦ ꯃꯅꯤꯄꯨꯔꯗꯩꯁꯨ ꯌꯦꯡꯕꯤꯌꯨ ꯍꯥꯏꯁꯨ ꯌꯦꯡꯕꯤꯒꯦ ꯌꯥꯔꯤꯄꯣꯟꯗꯩ ꯌꯦꯡꯕꯤꯌꯨ ꯍꯥꯏꯁꯨ ꯌꯦꯡꯕꯤꯒꯦ ꯅꯨꯄꯤꯁꯦ ꯀꯩꯅꯣ ꯃꯧ ꯑꯗꯨꯃꯥꯏꯅ ꯐꯅꯦꯛ ꯐꯤꯒ ꯁꯦꯠꯂꯝꯃꯒ ꯈꯣꯡꯒ꯭ꯔꯥꯎ ꯑꯃ ꯁꯦꯠꯀꯠꯂꯛꯑꯦ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯦꯡꯕꯔꯅꯦ ꯍꯧꯖꯤꯛꯀꯤ ꯇꯦꯔꯦꯁꯥꯗꯣ ꯃꯣꯏ ꯃꯅꯥꯎꯄꯤꯗꯣ ꯀꯩꯅꯣꯝ ꯊꯕꯛ ꯑꯃ ꯇꯧꯏ ꯍꯥꯏꯕꯅꯤ ꯅꯍꯥꯟꯃꯨꯛ ꯍꯥꯏꯒꯤꯒꯨꯝ ꯇꯧꯏ ꯅꯔꯁ ꯑꯣꯏ ꯍꯥꯏꯔ ꯁ꯭ꯀꯨꯜ ꯑꯣꯖꯥ ꯑꯣꯏ ꯍꯥꯏꯔ ꯀꯩꯅꯣꯝꯗꯤ ꯍꯥꯏꯌꯦ ꯑꯣꯏ ꯏꯃꯥꯏ ꯄꯦꯝꯃ
ꯀꯨꯀꯤꯒ ꯖꯣꯃꯤꯒ ꯊꯤꯅ ꯈꯠꯅꯈ꯭ꯔꯦ ꯑꯩ ꯉꯁꯥꯏꯒꯤ ꯂꯥꯏꯞꯇ ꯀꯨꯀꯤ ꯑꯃ ꯌꯥꯎꯔꯛꯄ ꯑꯩꯅ ꯅꯣꯏ ꯍꯨꯔꯥꯟ ꯅꯣꯡꯃꯩ ꯀꯥꯞꯄꯗꯤ ꯇꯧꯅꯨꯀꯣ ꯍꯥꯏꯕ ꯌꯦꯁ ꯍꯥꯏꯔꯦ ꯑꯗꯨ ꯅꯪ ꯀꯨꯀꯤ ꯑꯣꯏꯔꯁꯨ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯕꯗꯤ ꯌꯥꯏꯗꯅ ꯇꯧꯁꯜꯂꯝꯃꯣ ꯍꯥꯏꯕ ꯑꯩ ꯇꯧꯒꯦ ꯍꯥꯏꯅ ꯏꯔꯛꯏ ꯚꯥꯞ ꯇꯥꯔꯕ ꯍꯥꯏꯕꯨ ꯇꯥꯔꯦ ꯑꯩ ꯍꯥꯟꯅꯒꯤꯗꯒ ꯇꯧ ꯁꯤ ꯐꯣꯟꯁꯤꯗꯗꯤ ꯌꯥꯎꯗꯕ ꯑꯩꯒꯤꯗꯤ ꯀꯥꯏ ꯀꯥꯏꯅ ꯏꯕꯦꯝꯃ ꯂꯣꯟꯗꯣꯟꯗꯒꯤ ꯔꯤꯀ꯭ꯋꯦꯁ ꯂꯥꯛꯏ ꯁꯨꯝ ꯀꯗꯧ ꯆꯪꯉ ꯌꯧꯉꯤꯗ ꯅꯣꯏꯒꯤ ꯖꯣꯟꯁꯤꯒ ꯅꯅꯥꯎꯒꯅ ꯈꯔ ꯁꯛ ꯇꯣꯡꯉꯥꯜꯂꯤꯀꯣ ꯁꯤ ꯅꯨꯄꯤꯁꯦ ꯀꯅꯥꯅꯣ ꯁꯛꯁꯦ ꯈꯪꯒꯨꯝ ꯇꯧꯔꯕ ꯆꯥꯆꯧ ꯋꯥꯏꯗꯨꯅ ꯐꯣꯟꯒ ꯑꯝꯇ ꯌꯥꯎꯗꯕꯅꯤ ꯀꯩꯅꯣ ꯃꯊꯣꯝ ꯇꯧꯔꯝꯗꯣꯏꯕꯣ ꯎꯪ ꯂꯩꯔꯝꯕ꯭ꯔꯥ ꯈꯪꯗꯦ ꯐꯝꯅ ꯂꯥꯛꯄꯁꯦ ꯀꯃꯥꯏꯅ ꯂꯥꯛꯇꯣꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯗꯨꯝ ꯊꯣꯛꯂꯛꯇꯣꯏꯅꯤ ꯅꯍꯥꯟꯗꯤ ꯎꯔꯦ ꯅꯍꯥꯟ ꯑꯕꯦꯒꯤ ꯀꯩꯅꯣꯗꯨꯗ ꯑꯣ ꯍꯧꯖꯤꯜꯂꯒ ꯌꯥꯝꯃꯤꯍꯦ ꯃꯤꯡ ꯑꯃꯠꯇ ꯅꯠꯇꯦ ꯁꯤꯗꯤ ꯑꯦꯠ ꯃꯅꯤꯄꯨꯔ ꯅꯍꯥꯟꯒꯤ ꯑꯕꯦꯒꯤ ꯀꯩꯅꯣꯗꯣ ꯀꯔꯤ ꯑꯅꯧꯕꯗꯤ ꯎꯗꯦꯅꯦ ꯑꯅꯧꯕ ꯍꯥꯏꯗꯤ ꯉꯁꯥꯏ ꯍꯧꯖꯤꯛ ꯊꯥꯒꯠꯂꯦ ꯍꯥꯏꯕꯗꯣ ꯎꯗꯦꯕ ꯍꯧꯖꯤꯛ ꯀꯔꯝꯕꯅ ꯊꯥꯒꯠꯂꯤꯅꯣ ꯑꯣ 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 6 minutes ꯃꯥꯏ ꯉꯁꯥꯏ ꯁꯤꯡꯖꯃꯩ ꯕꯖꯥꯔꯗꯨꯕꯨ ꯀꯩꯅꯣꯅꯤ ꯁ꯭ꯋꯥꯏꯗꯗꯤ ꯑꯩꯅ ꯆꯠꯂꯒ ꯆꯠꯈꯤ ꯀꯩꯅꯣꯅꯤ ꯈꯣꯡꯅ ꯆꯠꯄꯗ ꯐꯅ ꯁꯥꯡꯉꯦꯕ
ꯅꯇꯨꯟ ꯕꯖꯥꯔ ꯃꯥꯟꯕꯤꯒꯁꯨ ꯂꯩꯍꯧꯋꯦꯕ ꯄꯀꯥ ꯇꯧꯅ ꯁꯤꯡꯖꯃꯩ ꯕꯖꯥꯔꯗꯣ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯌꯣꯟ ꯈꯣꯠꯅꯁꯨ ꯂꯣꯏꯔ ꯃꯥꯅ ꯇꯥꯁꯟꯅ ꯂꯣꯏꯁꯟꯕꯒꯁꯨ ꯌꯥꯎꯍꯧꯔꯤ ꯑꯩꯒꯤ ꯌꯣꯡꯆꯥꯛ ꯈꯣꯠꯅꯕꯁꯨ ꯂꯩꯔꯤꯅꯦ ꯂꯨꯄꯥ 10ꯗ ꯄꯤꯕꯗꯨꯕꯨ ꯍꯥꯏꯅ ꯌꯥꯎꯋꯦ ꯏꯕꯥꯏ ꯌꯥꯎꯗꯦꯍꯦ ꯏꯕꯥꯏ ꯂꯥꯛꯇꯦ ꯑꯩꯈꯣꯏ ꯉꯁꯥꯏ ꯆꯥꯍꯧꯗꯣ ꯍꯣꯡꯕꯨ ꯍꯣꯡꯉꯕꯅꯦ ꯃꯤ ꯍꯥꯏꯕ ꯑꯥꯗ ꯍꯥꯏꯕ 100 ꯇꯀꯥ ꯄꯤ ꯍꯥꯏꯌꯦ ꯐꯔꯝꯒꯅꯤꯌꯦ ꯑꯁ ꯀꯥꯎ ꯉꯁꯥꯏ ꯏꯃꯦꯜꯗꯅꯦ ꯍꯌꯦꯡ ꯉꯝꯅꯕ ꯀꯔꯤ ꯁ꯭ꯋꯦꯇꯔꯅꯣ ꯑꯣ ꯔꯥꯅꯤ ꯐꯤ ꯍꯌꯦꯡ ꯄꯨ ꯂꯥꯛꯄꯗ ꯅꯠꯇꯦ ꯂꯧꯒꯗ꯭ꯔꯥ ꯂꯧꯔꯣꯏꯗ꯭ꯔꯥ ꯍꯪꯒꯦꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯣꯏꯀꯣ ꯃꯥꯗꯣ ꯑꯗꯨꯅꯦ ꯅꯍꯥꯟꯗꯣ ꯀꯩꯅꯣ ꯇꯧꯕꯗꯣ ꯁꯤꯜꯆꯔꯗ ꯅꯪ ꯆꯥꯒꯗ꯭ꯔꯥ ꯈꯪꯗꯦ ꯅꯨꯃꯤꯗꯥꯡ ꯃꯌꯥꯡ ꯀꯪꯕ ꯃꯤꯕꯨ ꯏꯎ ꯎꯗꯦꯅꯦ ꯅꯪꯒꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯨꯒ ꯍꯪꯒꯗꯕꯅꯤ ꯃꯁꯥ ꯃꯥ ꯈꯔ ꯄꯥ ꯁꯤꯡꯖꯃꯩꯗꯩꯔꯣ ꯇꯧꯕꯨꯗꯤ ꯍꯪꯕꯨꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯀꯨꯀꯤꯒꯤ ꯌꯨꯝꯗꯩ ꯏꯁ ꯍꯟꯗꯛ ꯍꯧꯔꯦ ꯃꯆꯥꯅꯨꯄꯥ ꯕꯥꯏꯛꯀ ꯂꯩꯈ꯭ꯔꯦ ꯂꯣꯏꯔꯦꯍꯦ ꯋꯥꯁꯤꯡ ꯃꯦꯆꯤꯟꯗꯩ ꯀꯔꯤꯗꯩ ꯁꯣꯐꯥꯗꯩ ꯂꯣꯏ ꯁꯨꯔꯕꯅꯦ ꯍꯟꯗꯛ ꯌꯥꯝꯅ ꯍꯨꯏꯁꯤꯌꯥꯔ ꯆꯂꯥꯛꯀꯤ ꯃꯥꯜꯂꯤꯁꯤꯕꯤ ꯃꯨꯁꯂꯤꯝ ꯅꯨꯄꯥ ꯑꯃ ꯗꯨꯀꯥꯟ ꯐꯝꯍꯜꯂꯦ ꯑꯗꯨꯗꯨꯅ ꯍꯥꯏꯔꯤꯌꯦ ꯅꯣꯏ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯏꯃꯨꯡ 4ꯈꯛ ꯂꯩꯕꯁꯦ ꯁꯤ ꯈꯛꯇꯅꯤ ꯍꯨꯔꯥꯟꯗ꯭ꯔꯤꯁꯦ ꯑꯇꯩ ꯂꯣꯏ ꯍꯨꯔꯥꯜꯂꯦ हमारे पति दुकान वाले से ꯕꯤꯖꯤꯅꯦꯁ
ꯆꯥꯛꯀꯣꯟꯅꯕ ꯁꯦꯕꯨ ꯇꯥꯔꯦꯅꯤ ꯑꯗꯨꯔꯣ ꯍꯨꯏꯃꯤ ꯑꯩ ꯈꯔ ꯑꯩꯈꯣꯏ ꯌꯣꯡꯆꯥꯛ ꯀꯣꯟꯅꯕꯁꯦ ꯃꯔꯝ ꯁꯤ ꯇꯥꯔꯤꯁꯦ ꯋꯥꯔꯤ ꯂꯤꯕꯇ ꯉꯥꯏꯔꯤ ꯃꯁꯛ ꯊꯤꯒꯦ ꯃꯥ ꯇꯥꯖꯕ ꯅꯣꯏ ꯌꯣꯡꯆꯥꯛꯁꯤꯡꯗꯨ ꯈꯥꯛꯄꯤꯗ꯭ꯔꯅꯦ ꯑꯩꯒꯤ ꯌꯦꯟ ꯊꯣꯡꯕꯒꯁꯨ ꯂꯩꯔꯤ ꯌꯣꯡꯆꯥꯛ ꯆꯥꯔꯨꯔꯣ ꯍꯌꯦꯡ ꯆꯥꯖꯒꯦ ꯑꯗꯨ ꯆꯥꯛꯇꯣ ꯑꯩ ꯅꯪ ꯉꯥꯛꯇ ꯉꯟꯅ ꯇꯨꯝꯒꯦ ꯍꯥꯏꯁꯦ ꯌꯥꯈꯤꯗ꯭ꯔꯦ ꯉꯥꯏꯌꯣ ꯃꯤ ꯂꯩꯇ꯭ꯔꯦꯕ ꯑꯁꯤꯒꯤ ꯏꯃꯣꯖꯤꯒꯁꯦ ꯇꯧꯐꯝ ꯈꯪꯕ꯭ꯔꯣꯅ ꯃꯊꯛꯇ ꯌꯥꯗ꯭ꯔꯦ ꯇꯨꯝꯅꯤꯡꯉꯦꯗ ꯅꯪ ꯂꯥꯏꯛ ꯅꯝꯃꯛꯄ꯭ꯔꯣ ꯂꯥꯏꯛ ꯅꯝꯗꯕ ꯈꯔ ꯅꯝꯁꯤꯜꯂꯛꯎꯁꯦ ꯐꯣꯟ ꯑꯍꯨꯝ ꯃꯔꯤꯒ ꯄꯥꯏ ꯅꯦꯠ ꯊꯤꯡꯖꯤꯟꯒ꯭ꯔꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯃꯅꯤꯄꯨꯔ ꯅꯦꯠ ꯊꯤꯡꯒ꯭ꯔꯦ ꯍꯥꯏꯔꯣ ꯑꯣ ꯑꯣ ꯆꯨꯔꯥꯆꯥꯟꯄꯨꯔꯗ ꯑꯗꯨ ꯃꯇꯦꯛ ꯈꯛꯇꯪ ꯅꯦꯠ ꯀꯃꯥꯏꯅ ꯊꯤꯡ ꯌꯥꯗꯣꯏꯅꯣ ꯈꯪꯗꯦ ꯃꯨꯊꯣꯔꯇꯗ ꯃꯣꯏꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯀꯥꯏꯅ ꯃꯣꯏ ꯃꯁꯦꯟ ꯐꯨꯅꯔ ꯁꯤꯖꯔꯅꯤ ꯀꯥꯔꯒ ꯄꯨꯟꯖꯩ ꯇꯦꯁ ꯁꯨꯛ ꯁꯦꯡꯕꯁꯤꯗ ꯀꯅꯥ ꯉꯥꯏꯔꯤꯃꯣ ꯏꯆꯦ ꯄꯦꯟꯖꯩ ꯉꯥꯏꯔꯤꯃꯤ ꯉꯁꯥꯏꯉꯩꯗꯤ ꯅꯪ ꯌꯥꯎꯔꯛꯇꯦ ꯀꯩꯒꯤꯅꯣ ꯍꯥ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯆꯥꯔꯒ ꯄꯦꯟꯖꯩ ꯀꯔꯤ ꯃꯊꯦꯜ ꯍꯥꯎꯔꯒ ꯄꯦꯟꯕꯤꯔꯛꯑꯒꯦ ꯍꯥꯏꯗꯣ ꯍꯥꯏꯌꯨꯅꯦ ꯑꯣ ꯑꯩ ꯂꯥꯛꯑꯦ ꯂꯥꯏꯛꯗꯥꯟ ꯀꯥꯏꯗ ꯂꯥꯏꯛꯗꯥꯟ ꯅꯨꯅꯨ ꯅꯪ ꯂꯥꯏꯛ ꯅꯝꯃꯕꯣ ꯅꯝꯗ꯭ꯔꯤꯌꯦ ꯀꯗꯥꯏꯅꯣ ꯑꯣ ꯑꯃꯈꯛ ꯍꯦꯟꯒꯠꯂꯛꯄꯁꯦ ꯑꯩ ꯅꯪ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯜꯂꯤꯕ ꯆꯞ ꯃꯥꯟꯅꯩ ꯆꯥꯔꯒ ꯄꯦꯟꯖꯩꯅ ꯑꯣꯏ ꯂꯩꯔꯝꯃꯦ ꯉꯥ ꯊꯣꯡꯕꯅ ꯄꯦꯜꯂꯦ ꯏꯆꯦ ꯄꯦꯟꯖꯩꯒꯤ ꯚꯤꯗꯤꯑꯣꯗꯣ ꯀꯩꯒꯤꯅꯣ ꯁꯨꯃꯥꯏꯅ ꯕꯥꯎꯟꯗ꯭ꯔꯤꯗ ꯑꯃꯨꯕ ꯑꯣꯏꯗꯣ ꯀꯩꯒꯤꯅꯣ ꯅꯝꯈ꯭ꯔꯕ ꯂꯥꯏꯛ
ꯆꯥꯔꯒ ꯄꯦꯟꯖꯩ ꯑꯩꯅꯤꯌꯦ ꯅꯣꯏ ꯍꯌꯦꯡ ꯆꯥꯛꯀꯧ ꯆꯠꯇꯣꯏꯔꯗꯤ ꯐꯅꯦꯛ ꯇꯥꯏꯕ ꯇꯥꯏꯅꯤꯀꯣ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯦꯕ ꯕꯥꯎꯟꯗꯔꯤꯗ ꯑꯃꯨꯛ ꯁꯤꯟꯕꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯗꯩꯗꯤ ꯐꯝꯃꯤꯗꯣ ꯊꯥꯞꯅ ꯎꯏ ꯍꯥꯏꯗꯤ ꯄꯤꯁꯛ ꯄꯤꯛꯅ ꯎꯏ ꯀꯩꯅꯣ ꯇꯧꯋꯦꯕ ꯒꯣꯂꯤ ꯂꯥꯛꯈꯤꯒꯗ꯭ꯔꯣ ꯒꯣꯂꯤ ꯂꯥꯛꯈꯤꯒꯗ꯭ꯔꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯩ ꯈꯨꯠꯁꯦ ꯏꯪꯉꯅꯦꯕ ꯁ꯭ꯋꯥꯏ ꯂꯥꯎꯔꯦ ꯏꯕꯦꯝꯃ ꯂꯧꯍꯧꯔꯕ꯭ꯔꯥ ꯑꯩ ꯁꯥꯟꯇꯤꯀꯨꯃꯥꯔ ꯆꯥꯔꯒ ꯄꯦꯟꯖꯩ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯜꯂꯨꯁꯦ ꯍꯥ ꯁꯥꯟꯇꯤꯀꯨꯃꯥꯔ ꯍꯥꯏꯗꯤ ꯁꯥꯟꯇꯤꯀꯨꯃꯥꯔ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯃ ꯊꯣꯛꯂꯛꯏꯗꯣ ꯁꯥꯟꯇꯤꯀꯨꯃꯥꯔꯅ ꯉꯥꯡꯕ ꯁꯥꯔꯒ ꯃꯣꯏ ꯆꯦꯅꯦꯜꯁꯦ ꯆꯥꯎꯍꯜꯂꯤꯃꯤꯀꯣ ꯁꯥꯟꯇꯤ ꯉꯥꯅꯨ ꯂꯧꯔꯕ꯭ꯔꯥꯅ ꯑꯩꯒꯤ ꯁꯤꯒꯤ ꯐꯣꯟꯁꯦ ꯃꯥꯏ ꯃꯃꯤꯡꯗ ꯔꯦꯖꯤꯁꯇꯥꯔ ꯇꯧꯋꯦꯕ ꯑꯗꯨꯅ ꯑꯩꯅ ꯑꯦꯅꯤ ꯀꯣꯃꯦꯟ ꯊꯥꯔꯁꯨ ꯁꯥꯟꯇꯤꯀꯨꯃꯥꯔ ꯑꯩ ꯈꯪꯖꯗꯕ ꯈꯪꯖꯕꯅꯦ ꯃꯥ ꯑꯩꯁꯨ ꯈꯪꯖꯗꯤꯌꯦ ꯂꯥꯏꯔꯤꯛꯇꯨꯒ ꯃꯥꯅꯦ ꯑꯗꯨꯒꯨꯝꯕꯒ ꯏꯗꯤꯠ ꯇꯧꯕ ꯍꯩꯇ꯭ꯔꯦ ꯇꯨꯝꯃꯝꯗꯥꯏ ꯃꯣꯕꯥꯏꯜ ꯉꯥꯛꯇꯪ ꯄꯥꯏ ꯂꯩ ꯇꯨꯝ ꯌꯥꯗꯦꯕ ꯑꯩꯁꯨ ꯇꯧꯔꯦꯕ ꯑꯗꯨꯏꯁꯨ ꯀꯩꯒꯤꯅꯣ ꯃꯨꯔꯤꯗꯣ ꯃꯣꯕꯥꯏꯜ ꯑꯇꯣꯞꯄꯗꯩ ꯀꯥꯞꯄꯒ ꯊꯥꯔꯛꯏꯔ ꯅꯠꯇ꯭ꯔ ꯉꯥꯏꯍꯥꯛꯇꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯗꯨ ꯀꯨꯏꯅꯁꯨ ꯌꯦꯡꯉꯝꯗꯦꯗꯣ ꯍꯥꯞꯄꯒ ꯇꯨꯝꯅꯤꯡꯉꯛꯄꯅꯦ ꯉꯥ ꯃꯆꯥ ꯂꯥꯛꯈꯤꯗ꯭ꯔꯣ ꯈꯔ ꯍꯥꯞꯆꯜꯂꯒ ꯌꯥꯕ꯭ꯔꯥ ꯏꯪꯉꯛꯑꯦ ꯈꯪꯗꯦꯗ ꯉꯥ ꯃꯆꯥ ꯑꯃ ꯊꯥꯗꯠꯂꯛꯀꯦꯁꯦ ꯁꯦ ꯁꯥꯟꯇꯤꯀꯨꯃꯥꯔ ꯆꯦꯅꯦꯜ ꯑꯝꯇ ꯄꯥꯏꯊꯣꯛꯄꯤꯔꯛꯑꯣ ꯑꯝꯇ ꯄꯥꯏꯁꯟꯕꯤꯔꯛꯎꯁꯦ ꯄꯔꯗꯥꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯊꯤꯡꯖꯤꯜꯂꯝꯃꯗꯤ ꯐꯕ ꯑꯩꯈꯣꯏꯗꯤ ꯐꯨꯔꯤꯠ ꯐꯥꯖꯤꯜꯂꯝꯕꯅꯤꯁꯦ ꯊꯣꯛꯂꯛꯑꯣꯅꯦ ꯑꯝꯇ ꯏꯊꯟꯕꯅ ꯁꯤꯗꯣꯔꯦ ꯕꯤꯃꯣꯜꯁꯨ ꯇꯨꯝꯃꯝꯗ꯭ꯔꯤ ꯆꯣꯡꯊꯣꯔꯛꯑꯦꯗꯣ ꯐꯨꯔꯤꯠꯇꯣ ꯆꯤꯆꯦ ꯑꯊꯥꯕ ꯂꯤꯠꯄ꯭ꯔꯥ ꯍꯣꯏ ꯄꯨꯔꯥ ꯆꯤꯡꯁꯤꯟ ꯌꯥꯕꯅꯤ ꯃꯤꯡꯁꯦꯜ ꯐꯕ ꯁꯥꯟꯇꯤꯀꯨꯃꯥꯔ ꯆꯦꯅꯦꯜ ꯀꯩꯅꯣꯅꯦ ꯐꯣꯟ ꯊꯝꯈ꯭ꯔꯕꯣ ꯑꯥ ꯂꯣꯏꯔꯦ ꯀꯩ ꯇꯧ ꯍꯥꯏꯅꯣ ꯇꯨ ꯆꯥꯔꯒ ꯄꯦꯟꯖꯩ ꯍꯥꯏꯁꯦ ꯑꯁ ꯀꯅꯥꯅꯣ ꯂꯣꯏꯔꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏꯗꯤ ꯆꯦꯟꯅꯦꯜꯒꯁꯦ ꯀꯧꯔꯤꯁꯤꯅꯤ ꯑꯣ ꯁꯥꯟꯇꯤꯀꯨꯃꯥꯔ ꯆꯦꯅꯦꯜ ꯐꯣꯇꯦ ꯐꯤꯗꯛꯁꯦ ꯍꯥꯏꯅ ꯑꯣꯟꯊꯣꯛꯅꯤꯡꯉꯥꯏ ꯂꯩꯔꯕ ꯎꯔꯝꯃꯗꯤꯅꯦ ꯇꯧꯔꯛꯑꯦ ꯃꯥꯒꯤ ꯅꯨꯡꯅꯥꯡꯗꯅ ꯑꯩ ꯅꯨꯡꯅꯥꯡꯗ ꯃꯃꯤꯡꯒꯤ ꯄꯣꯠꯇꯨꯅꯤ ꯃꯥꯒꯤꯗꯤ ꯍꯣꯏ ꯑꯩꯈꯣꯏꯗꯨꯒ ꯄꯣꯠꯆꯤ ꯁꯥꯕꯤꯁꯨ ꯄꯤꯔꯦ ꯑꯩ ꯇꯥꯡꯅ ꯃꯌꯥꯝꯕ ꯄꯨꯖꯗꯕ ꯈꯣꯡꯀꯥꯞ ꯊꯣꯛꯐꯝ ꯄꯨꯗꯣꯏꯗꯣ ꯏꯃꯨꯡꯗꯨꯗ ꯌꯦꯡꯉꯣ ꯍꯥꯏꯗꯣꯛꯄꯅ ꯐꯒꯗ꯭ꯔꯥ ꯈꯪꯗꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯦ ꯑꯇꯣꯞꯄ ꯃꯆꯨ ꯑꯃ ꯈꯜꯂꯛꯑꯣꯔꯥ ꯍꯥꯏꯅ ꯂꯩꯕꯅꯦ ꯈꯣꯡꯎꯞ ꯍꯥ ꯂꯩꯕꯅꯦ ꯈꯣꯡꯎꯞ ꯃꯆꯨ ꯑꯇꯩ ꯑꯇꯩꯗꯤ ꯂꯩꯇ꯭ꯔꯤꯅ ꯀꯔꯤꯒꯤ ꯆꯥꯗꯣꯏꯅꯣ ꯂꯥꯏꯟ ꯃꯈ ꯃꯥꯏ ꯏꯟꯗꯤꯌꯥ ꯄꯤꯗ꯭ꯔꯁꯨ ꯌꯥꯏꯌꯦ ꯑꯣ ꯑꯣ ꯍꯥꯏꯗꯣꯛꯄꯅ ꯊꯦꯡꯀ꯭ꯌꯨ ꯐꯔꯗꯣꯏꯅꯤ ꯊꯦꯡꯀ꯭ꯌꯨ ꯃꯥꯏꯗꯣ ꯌꯥꯔꯦ ꯄꯤ ꯕꯤꯃꯣꯜ ꯂꯩꯖꯔꯤꯕꯅꯤ ꯑꯣꯏꯅ ꯍꯥꯏꯕ ꯃꯥꯅꯦ ꯃꯥꯅꯦ ꯊꯣꯛꯂꯛꯑꯦ ꯑꯗꯨꯅꯤꯅꯦ ꯑꯥ ꯑꯃ ꯌꯧꯔꯛꯄꯗ ꯀꯧꯔ ꯑꯃ ꯆꯣꯡꯊꯣꯔꯛꯑꯦꯕ ꯁꯦꯡ ꯁꯦꯡꯅꯒ ꯊꯣꯛꯂꯛꯄꯗ ꯕꯤꯃꯣꯜ ꯆꯥꯔꯒ ꯄꯦꯟꯖꯩ ꯈꯪꯅꯕ꯭ꯔꯥ ꯑꯩꯁꯦ ꯅꯥꯇꯣꯟꯁꯦ ꯐꯨꯜꯂꯦ ꯚꯥꯞ ꯇꯥꯔꯛꯇ꯭ꯔꯦ ꯃꯤꯗ ꯂꯥꯛꯄꯁꯤꯗ ꯃꯤꯅ ꯊꯣꯛꯂꯛꯑꯅꯤ ꯉꯥꯡꯗꯧ ꯂꯩꯔꯝꯃꯦ 21 ꯑꯗꯨꯒ ꯇꯥꯔꯤꯛ ꯑꯣꯟꯊꯣꯛꯈ꯭ꯔꯥ ꯍꯥꯏꯅ ꯑꯣꯏꯔꯛꯏꯕꯅꯤ ꯁꯥꯟꯇꯤ ꯑꯣꯏꯅꯤ ꯀꯔꯤ ꯑꯣꯏꯔꯔꯣꯏ ꯃꯥꯅꯦ ꯁꯨꯡꯈꯪ ꯈꯪꯗꯕꯤꯗ ꯑꯥ ꯌꯧꯔꯒ ꯑꯣ ꯁꯤ ꯑꯣꯏꯔꯝꯃꯦ ꯍꯥꯏꯗꯤ ꯈꯔ ꯐꯕ ꯑꯩꯒꯤꯗꯣ ꯑꯩꯒꯤꯗ ꯀꯩꯅꯣꯝ ꯇꯧꯕꯗꯣ ꯑꯩ ꯀꯩꯁꯨꯝ ꯈꯟꯖꯗ꯭ꯔꯦ ꯑꯩꯁꯨ ꯑꯇꯣꯞꯄ ꯇꯞꯇꯅ ꯏꯟꯗꯤꯌꯥ ꯅꯪꯒꯤꯗꯨꯁꯨ ꯅꯠꯇꯅ ꯆꯤꯆꯦ ꯃꯆꯨꯅꯦ ꯑꯦꯅꯤ ꯂꯥꯛꯅꯤꯡꯕ ꯂꯥꯛꯄ ꯌꯥꯏ ꯑꯩꯗꯨꯔꯣ ꯑꯥ ꯑꯣ ꯐꯖꯔꯅꯤ ꯑꯗꯨꯗꯤ ꯑꯩ ꯁꯤ ꯃꯆꯨ ꯑꯣꯏꯍꯟꯒꯦ ꯍꯥꯏꯕꯗꯣ ꯑꯣꯏꯍꯟꯕ ꯌꯥꯏ ꯁꯨꯗ꯭ꯔꯤꯕꯅꯤ ꯑꯗꯨ ꯂꯥꯛꯄꯗ ꯀꯌꯥ ꯆꯪꯗꯣꯏꯒꯦ ꯆꯅꯤꯔꯥ ꯀꯌꯥꯅꯣ ꯈꯪꯗꯦ ꯆꯥꯝꯃ ꯍꯨꯝꯐꯨꯔꯥ ꯑꯗꯨꯗꯤ ꯂꯥꯛꯁꯤꯜꯂꯁꯤ ꯀꯩ ꯃꯆꯨ ꯀꯨꯝꯗ꯭ꯔꯣꯃꯤꯅꯦ 56ꯁꯦ ꯁꯨꯝ 60 ꯃꯤꯅꯤꯠ ꯑꯣꯏꯍꯟꯒꯦ ꯇꯧꯕ 60 ꯁꯨꯔꯒ ꯃꯨꯊꯠꯇꯣꯏꯅꯦ ꯃꯆꯨꯗꯣ ꯀꯗꯥꯏꯗꯅꯣ ꯁꯨꯔꯤꯗꯨꯕꯨ ꯌꯣꯟꯅꯕꯁꯤꯕꯨ ꯑꯣꯀꯦ ꯕꯥꯏ ꯊꯦꯡꯀ꯭ꯌꯨ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯃꯆꯨ ꯃꯥꯏꯗꯣ ꯀꯩꯅꯣ ꯉꯁꯥꯏ ꯃꯆꯨꯗꯣ ꯀꯔꯤ ꯍꯣꯏꯕ 60 ꯃꯤꯅꯤꯠꯀꯗꯣ ꯁꯨꯔꯗꯤ ꯄꯨꯡ ꯑꯃ ꯑꯣꯏꯔꯦꯗꯅ ꯃꯄꯥꯟꯗꯣ ꯃꯤ ꯌꯦꯜꯂꯣꯅꯤꯗꯅ ꯀꯩꯁꯨ ꯌꯥꯎꯕꯤꯗꯦ ꯆꯥꯔꯒ ꯄꯦꯟꯖꯩ ꯁꯣꯔꯤ ꯅꯈꯣꯏꯕꯨ ꯌꯦꯜꯂꯣꯔꯥ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧ ꯈꯪꯗꯦ ꯀꯔꯤꯅ ꯄꯛꯆꯔ ꯑꯣ ꯄꯛꯆꯔꯁꯤ ꯇꯧꯅꯕ ꯂꯩꯕꯅꯦ ꯑꯣ ꯅꯪ
ꯕꯤꯃꯣꯜꯁꯦ ꯄꯥꯈꯪꯂ ꯃꯧ ꯊꯤꯕ꯭ꯔꯥ ꯈꯪꯗꯦ ꯄꯤꯔꯦꯅ ꯃꯥꯏ ꯅꯨꯄꯤ ꯑꯃꯇꯪ ꯌꯦꯡꯕꯤꯒꯦ ꯇꯧꯕ ꯆꯥꯔꯒ ꯄꯤꯟꯗꯤ ꯀꯁꯥꯔꯒꯤꯅꯦ ꯀꯁꯥꯔ ꯂꯛꯈꯤꯄꯨꯔꯒꯤ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯔꯦ ꯉꯁꯥꯏ ꯄꯣꯀꯦꯠꯇ ꯀꯌꯥ ꯄꯤꯒꯦ ꯍꯥꯏꯅ ꯍꯪꯕꯗꯣ ꯑꯗꯨ ꯇꯥꯍꯧꯗ꯭ꯔꯦ ꯑꯩꯅ ꯁꯇꯥꯏ ꯁꯅ ꯍꯥꯏꯗꯨ ꯃꯣꯏ ꯃꯔꯛꯇ ꯍꯥꯏꯔꯣꯏ ꯈꯪꯉꯝꯃꯔꯣꯏ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯔꯦ ꯀꯁꯥꯔ ꯂꯛꯈꯤꯄꯨꯔꯒꯤꯅꯦ ꯍꯥꯟꯅ ꯍꯌꯦꯡ ꯄꯣꯠꯂꯣꯏꯗꯤ ꯈꯪꯉꯛꯇꯣꯏꯅꯦ ꯑꯗꯨꯝ ꯅꯣꯏ ꯂꯥꯏꯔꯤꯛꯁꯦ ꯑꯃꯨꯛꯀ ꯊꯥꯔꯤꯁꯦ ꯑꯉꯥꯡ ꯂꯣꯏ ꯍꯧꯗꯣꯔꯤ ꯑꯝꯇ ꯃꯣꯏ ꯐꯤ ꯄꯨꯊꯣꯛ ꯄꯨꯊꯣꯛ ꯌꯦꯡꯅꯔꯤꯔ ꯈꯪꯗꯦ ꯑꯣ ꯐꯤꯗꯨ ꯌꯥꯝ ꯆꯥꯎꯔꯝꯃꯦ ꯌꯥꯝ ꯑꯗꯨ ꯐꯤ ꯃꯆꯨꯗꯣ ꯅꯪꯉꯣꯟꯗ ꯄꯛꯆꯗꯣꯏꯅꯤꯗꯣ ꯄꯥꯝꯃꯦ ꯆꯥꯎꯁꯨ ꯆꯥꯎꯋꯦ ꯁꯪꯅꯤꯡꯉꯗꯤ ꯑꯗꯨ ꯃꯆꯨ ꯇꯧꯔꯒꯦ ꯇꯧꯕ ꯐꯤꯗꯨ ꯆꯥꯎꯋꯦ ꯃꯔꯥꯡ ꯀꯥꯏ ꯌꯥꯝ ꯑꯩꯈꯣꯏꯒꯤ ꯅꯣꯏꯒꯤ ꯑꯅꯤꯃꯛ ꯂꯣꯏꯅꯃꯛ ꯀꯅꯥ ꯗꯥꯛꯇꯔꯁꯨ ꯄꯣꯠ ꯂꯧꯔꯒ ꯎꯅꯒꯗꯕꯁꯨ ꯂꯩꯔꯤꯕ ꯂꯣꯏꯁꯤꯜꯂꯒꯦ